ꯀꯩꯝ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯗ꯭ꯔꯦ ꯁꯤꯗꯤ ꯉꯍꯥꯟꯈꯩꯗꯤꯀꯣ ꯊꯣꯛꯂꯛꯄꯁꯤꯁꯨꯅꯦ ꯃꯥꯏꯀ ꯅꯨꯡꯉꯥꯏꯇꯕ ꯂꯝꯕꯤꯗ ꯒꯥꯔꯤ ꯃꯌꯥꯝ ꯆꯠꯅꯔꯦ ꯑꯗꯣ ꯉꯁꯥꯏ ꯑꯩꯅ ꯑꯣꯐꯤꯁ ꯊꯣꯛꯄꯩ ꯋꯥꯛꯁꯥꯏꯠ ꯍꯜꯂꯛꯄꯒꯤ ꯑꯗꯨꯒ ꯑꯩꯅ ꯑꯣꯐꯤꯁ ꯊꯣꯛꯄꯩ ꯂꯣꯏꯁꯜꯂꯤꯉꯩꯗꯣ ꯑꯗꯨꯗꯩꯗ ꯒꯥꯔꯤ ꯑꯃꯗ ꯂꯥꯎꯕ ꯆꯠꯈꯤꯑꯕ ꯀꯥꯔꯐ꯭ꯌꯨꯁꯦ ꯅꯨꯃꯤꯠ ꯃꯔꯤꯅꯤ ꯑꯃꯒ ꯁꯥꯡꯇꯣꯛꯏ ꯑꯗꯨꯅ ꯃꯌꯥꯝ ꯍꯧꯖꯤꯛ ꯀꯥꯔꯐ꯭ꯌꯨ ꯂꯩꯔꯤꯑꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯥꯎꯈꯤꯑꯕꯀꯣ ꯋꯥꯆꯦꯞꯇ ꯀꯩꯗꯁꯨ ꯃꯌꯥꯝꯗꯕꯨꯗꯤ ꯐꯣꯔꯋꯥꯔꯗ ꯇꯧꯅꯕꯅꯦ ꯑꯗꯨꯏꯁꯨ ꯂꯝꯕꯤꯗ ꯒꯥꯔꯤ ꯆꯠꯄꯗꯤ ꯃꯁꯤꯡꯗꯤ ꯍꯦꯟꯒꯠꯄ ꯃꯥꯜꯂꯦ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯑꯗꯣ ꯃꯌꯥꯝ ꯆꯠꯄꯤꯔꯒꯁꯨ ꯆꯦꯛꯁꯤꯟꯅ ꯁꯦꯐ ꯑꯣꯏꯅ ꯆꯠꯄꯤꯌꯨ ꯊꯥꯎ ꯌꯥꯎꯔꯝꯗ꯭ꯔꯦꯕꯀꯣ ꯑꯗꯨꯅ ꯍꯥꯟꯕꯅꯦ ꯑꯗꯣ ꯍꯧꯖꯤꯛ ꯂꯤꯇꯔꯗ ꯀꯌꯥ ꯄꯤꯔꯝꯕ꯭ꯔꯥ 106.36 ꯕꯥꯞꯔꯦ ꯐꯖꯩ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯐ꯭ꯂꯣꯛꯆꯥꯟ ꯇꯤꯂꯣꯛꯆꯥꯟ ꯍꯥꯏꯕꯗꯣ ꯈꯣꯌꯥꯊꯣꯡꯒꯤꯗ ꯂꯩꯕꯗꯣ ꯑꯗꯨꯗꯅꯤ ꯐꯖꯔꯦ ꯊꯥꯎ ꯃꯃꯜꯁꯤꯗꯤ ꯑꯩ ꯁꯥꯏꯀꯜ ꯑꯣꯏꯅ ꯊꯧꯕ ꯐꯗꯧꯔꯣ ꯀꯩꯅꯣ ꯇꯧꯋꯦ ꯋꯦꯠꯁꯨ ꯌꯥꯝ ꯅꯣꯏꯈꯠꯂꯦ ꯅꯣꯏꯈꯠꯄꯁꯨ ꯍꯟꯊꯕ ꯑꯣꯏꯅ ꯁꯥꯏꯀꯜ ꯑꯣꯏꯅ ꯊꯧꯔ ꯆꯠꯂꯁꯤꯔ ꯈꯪꯗꯦ ꯕꯦꯒ ꯑꯃ ꯌꯥꯜꯂꯒ ꯂꯦꯞꯇꯣꯞ ꯕꯦꯒ ꯑꯃ ꯌꯥꯜꯂꯒ ꯐꯥꯏꯜ ꯃꯌꯥꯝꯗꯨꯅ ꯂꯦꯞꯇꯣꯞ ꯕꯦꯒꯇ ꯍꯥꯞꯄꯒ ꯑꯗꯨꯅꯐꯗꯧ ꯃꯥꯟꯖꯔꯦ ꯄꯄꯥ ꯍꯜꯂꯛꯄ ꯉꯥꯏꯔꯝꯃꯤꯔꯣ ꯕꯦꯝꯃꯁꯦ ꯄꯄꯥ ꯃꯃꯥꯁꯦ ꯁꯥꯎꯈ꯭ꯔꯕꯅꯤ ꯍꯥꯏꯌꯣ ꯃꯁꯛꯁꯦ ꯌꯥꯝ ꯐꯖꯩꯌꯦ ꯑꯩꯌꯥ ꯀꯩꯒꯤ ꯁꯥꯎꯔꯤꯅꯣꯅꯦ ꯃꯃꯥꯁꯦ ꯁꯥꯎꯈꯤꯕꯅꯤ ꯀꯥꯈꯠꯂꯣ ꯆꯤꯛꯀꯟ ꯔꯣꯜ ꯌꯨꯝꯗ ꯑꯣꯏꯅ ꯁꯦꯝꯗꯧꯔꯕ ꯆꯥꯕ ꯂꯣꯏꯈ꯭ꯔꯦ ꯑꯩꯁꯨ ꯆꯥꯒꯦ ꯀꯩꯁꯨ ꯇꯧꯔꯣꯏ ꯈꯅꯥꯎ ꯅꯥ ꯐꯔꯦ ꯚꯦꯔꯤ ꯅꯥꯏꯁ ꯈꯅꯥꯎ ꯅꯥ ꯐꯔꯦ ꯂꯩꯇ꯭ꯔꯦ ꯆꯥꯔꯒ ꯒꯔꯒꯜ ꯇꯧꯊꯣꯛꯇꯣꯏꯅꯦ ꯐꯤꯂꯤꯡꯁꯦ ꯍꯣꯏ ꯀꯩꯅꯣ ꯍꯦꯛ ꯁꯤ ꯌꯦꯡꯉꯣ ꯁꯤ ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯍꯥꯏꯕ ꯌꯥ ꯅꯤꯅꯦ ꯕꯦꯝꯅ ꯁꯦꯝꯕꯁꯦ ꯍꯥꯎꯗꯧ ꯃꯥꯟꯗ꯭ꯔꯦ ꯌꯦꯡꯉꯣ ꯃꯅꯨꯡꯒꯁꯦ ꯐꯤꯂꯤꯡꯒꯁꯦ ꯑꯔꯣꯏꯕꯤ ꯄꯣꯁ ꯇꯥꯔꯦ ꯇꯟꯁꯦ ꯍꯥꯎꯕ꯭ꯔꯥ ꯇꯟꯁꯦ ꯍꯥꯎꯔꯝꯃꯗꯤ ꯑꯃꯨꯛ ꯍꯥꯎꯔꯅꯤ ꯃꯅꯨꯡꯒꯤꯁꯤꯗꯤ ꯍꯥꯎꯔꯅꯤꯕꯀꯣ ꯇꯟꯗꯨꯁꯨ ꯍꯥꯎꯗꯧꯅꯦ ꯇꯤꯟ ꯍꯥꯟꯅ ꯆꯨꯝꯃꯛꯄ ꯋꯥꯅꯤ ꯑꯕꯦꯝꯃꯁꯨ ꯆꯥꯒꯦ ꯑꯕꯦꯝꯃꯒꯤ ꯃꯃꯥ ꯁꯦꯝ ꯄꯨꯔꯛꯑꯅꯤ ꯆꯤꯛꯄꯗ ꯍꯥꯎꯋꯦ ꯃꯥꯒꯤ ꯆꯠꯅꯤꯁꯦ ꯌꯥꯝ ꯍꯥꯎꯋꯦ ꯑꯍꯥꯎ ꯆꯥꯕ ꯍꯩꯔꯕꯅꯤ ꯏꯪꯉꯤꯔ ꯍꯥꯎꯕ꯭ꯔꯥ ꯍꯥ ꯍꯥꯎꯖꯥꯠꯂ ꯁꯤ ꯈꯤꯇꯪ ꯈꯥꯔꯝꯃꯗꯤꯀꯣ ꯌꯦꯔꯨꯝꯁꯦ ꯑꯃꯨꯛ ꯍꯥꯎꯗꯧꯅꯦꯕ ꯍꯥꯎꯕ ꯌꯥꯝ ꯍꯥꯎꯋꯦ ꯃꯃꯥ ꯍꯥꯎꯕ꯭ꯔꯣ ꯌꯥꯝ ꯍꯩꯔꯦ ꯍꯥꯏꯕꯗꯣ ꯂꯣꯡꯖꯟꯗꯦꯕ ꯃꯃꯥꯏꯅꯒ ꯂꯣꯡꯗꯧ ꯃꯥꯜꯂꯦ ꯑꯗꯨꯒ ꯂꯣꯡꯖꯟꯗꯦ ꯍꯥꯏꯕꯗꯣ ꯑꯗꯨꯅꯦ ꯁꯤ ꯀꯨꯜꯂ ꯊꯣꯛꯂꯛꯏ ꯎꯗ꯭ꯔꯣ ꯃꯀꯣꯛ ꯊꯦꯡꯅꯤꯅ ꯌꯥꯝ ꯍꯩꯔꯦ ꯑꯩꯌꯥ ꯌꯥꯝ ꯍꯩꯔꯦ ꯑꯩꯌꯥ ꯌꯥꯝ ꯍꯩꯔꯦ ꯍꯔꯥꯎꯔꯤꯁꯤꯗꯤ ꯃꯥꯗꯤ ꯇꯣꯛꯄ ꯍꯩꯔꯦꯅ ꯑꯃꯨꯛꯀ ꯂꯥꯛꯇꯣꯏꯅꯦ ꯍꯥꯏꯁꯦ ꯀꯅꯥ ꯂꯩꯒꯦ ꯑꯗꯣꯝꯗ ꯀꯅꯥꯝ ꯂꯩꯇ꯭ꯔꯗꯤ ꯍꯜꯂꯛꯑꯅꯤ ꯀꯅꯥꯗ ꯆꯠꯇꯣꯏꯅꯣ ꯑꯩꯈꯣꯏ ꯌꯨꯝ ꯂꯩꯕꯤꯔꯝꯃꯣ ꯄꯝꯃꯣ ꯁꯛꯇꯤꯃꯥꯟ ꯂꯣ ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯂꯦꯞꯄꯣ ꯆꯦꯜꯂꯣ ꯂꯥꯛꯑꯣ ꯁꯤꯗ ꯆꯦꯜꯂꯣ ꯂꯥꯛꯑꯣ ꯆꯦꯜꯂꯣ ꯃꯥ ꯃꯊꯟꯇ ꯁꯥꯟꯅꯅꯤꯡꯉꯦ ꯊꯦꯡꯉꯦ ꯀꯣꯛ ꯊꯦꯡꯉꯦ ꯍꯧꯒꯠꯂꯛꯄꯗ ꯊꯦꯡꯅꯤꯀꯣ ꯁꯤꯁꯦ ꯁꯣꯝꯗ ꯉꯝꯊꯩꯌꯦ ꯑꯩꯈꯣꯏꯒꯤ ꯆꯠꯊꯩ ꯁꯤꯁꯦ ꯁꯣꯝꯗ ꯆꯦꯟꯊꯈ꯭ꯔꯦꯕ ꯂꯥꯛꯑꯣ ꯌꯦꯡꯉꯣ ꯑꯕꯦꯝꯃꯁꯦ ꯌꯥꯝ ꯆꯥꯎꯔꯦ ꯌꯦꯡꯉꯣ ꯃꯊꯟꯗ ꯐꯝꯃꯒ ꯆꯥꯔꯤꯁꯦ ꯌꯦꯡꯉꯣ ꯁꯦꯂꯦꯛꯁꯦ ꯑꯗꯨ ꯀꯥꯏꯗ ꯐꯝꯃꯤꯅꯣ ꯈꯪꯕ꯭ꯔꯥ ꯃꯣꯔꯥꯗꯒ ꯐꯝꯃ ꯆꯥꯊꯔꯦ ꯃꯁꯝꯁꯤꯒ ꯌꯦꯡꯉꯣ ꯃꯃꯥ ꯄꯨꯝꯕꯤꯁꯦ ꯌꯥꯝ ꯍꯩꯅ ꯐꯝꯕ ꯃꯣꯔꯥꯁꯤꯗ ꯆꯥꯔꯣ ꯑꯍꯨꯝ ꯇꯧꯊꯣ
Yada hapa yada yada dia tu sangdri nang do. Video lo sila je heo. Video lo shenjage bye bye. Bye bye. Now ngasi di video je ta si lo shenjage. Awai ni si sini camera si ano bo camera mai yenge na test over ne. Hello ma'am sigi camera ji maning da blur chali bo mong je. Hana ai na mo ba ma'am de gi ken phajai phajai comment soin to biramo. Aro camera se kam camera no kamain do po no ai mathangi video da soin na ma'am da hijar ke. Aro ma'am na hangak pa thambal je kamain thai no have do. Adu thambal je koi thambou dai tor tha bane thambou do lekhom da namjal la thamaga aruga maton khaga chong pa du bo thamo tung de ising go na hijal la main tha bane aruga dragon fruit ta kamaina akoi gi je pala pande akoi je kui de tha ba pande sei kya sangi ha do akoi na thari ba dragon fruit je si je palak na bhona da sei ani sange aduga akoi na sida happy ba har je nambana santhi ga leba ka to na ba do aduga compost ka admaina hape do urea hapu sia na ko mandi hai me am ngasi di bye bye